Pokpada ngairib angang ama mahak poklabadi apope mama sigani haina panjina hairakpadagi lautunaraga angang ase hatokpire haina social media ra sandorakpadagi MCPCR na thijin bahokre. Lengak se magi khudong saba lerabadi Congress na tumin leithokloi aduba BJP gumna aranba pambai sijinaduna lengak thugaina badi honaroi haina gaikhangauna phongdokre. Lenga ke obo go to school haiba thaurang leite school faganan si haiba thaurang di lei haina education minister Radesh Yamna sengdokre. Manipur da sunga se International Nurses Week palon tawkre lamdam asigi nursing mapa lamda pamna ba hengalakli haina Governor Dr. Nasma Haptullah na phongdorakli. Amasung lamdam asida khundamin reba phurup singna Manipur masak khangna apunmagi saktam amadi integrity ngangmina si haina heri ko na appeal tawakli. Mayam krumjari adom ne basi impact news ni ai takalemam siam kanen hauzik pungja si phawbagi marba paw sing mayam de pizari. Singningai oiba mongda pokpada ngairib angang nupamasa ama sibagi matangda Manipur Commission for Protection of Child Rights MCPCR na tijin bahokre. Kuthi yangba panjina angang asi poklabadi angang asik apokpi sigani haina hairakpadagi angang asi lauktunaraga hatpani haina social media gi kuthangda thadorakpadagi khongthang asi laukhutkibani. Impact news na phamba pawgi matungina langthabal kunjadagi nupi ama angang unabagi damak angang unanabagi damak tha sagi taramathoida nagaramda leiba little clinic ta pukalaba matung tang taramatoi madi taranithoi gi ahing nongyai pung amaga bakhairom tabada nupamasa ama unaki amadi tang taranithoi gi ayuk pung tarilom tabada angang asi leigidabani. Social media gi kuthangda clinic asigi laundry room da thamba aluminium gi khudeng amada angang asi haptuna leibagi photo thagalakpadagi singningai oibana tijin homjin bagi khongthang satarakpani thodo asigi matang de lamfel police station da FIR ma los taukre angang asibu lauktuna duna hatpo odamnabadi mara leiba miyoising di matakta logi phangpham thopa charak phangnanaba commission na honagani haina MCPCR gi member secretary Banti Konthaujamna phongdorakle mahangna makha taraduna popada ngairib angang singbu minung silaitana Hundok lamba madi hatok pibagi thaudok wathok kaya ngasi su adumak thokle social media gi khothangda tholak liba thaudok asigi matangda clinic asigi doctor amadi nurse singna thausadabagi phibam leikhibara haibadu commissioner sigi thaumi singna kupna thijille maral bolerabadi laukhatpam thokpa khongthang sapsana laukhatkani haina so phongdoraki. Section ahum ka koina FIR da panjabni section ahum sina kan to bose amana po matung de sirasnu intop pugum torgati sei train to jena lebeki fado am piri ado amun section 34 IPC matung ina machi ma pan ta ba to mi mai ko ya to mi ni si doctor wero ko nurse wero tenen wero natraga lekai alaman singna angang je mai ba chene hai ba pawm phangi masi chumba lamba ko ka to kai gumba mian chenam ta di section 34 mian pusla bi rumom piri ado pa amana section 304A matung ina machi da culpable homicide we bi abagi negligent or rash ko sinabi mi ama to ta kana chai ani jen thamba natraga fine natraga animak hai bi kan rumom piri section ahum Nakalamurom da angang asi tha sudana CS tauduna pokibana masa sonbadagi lekidabani haina clinic asigi manager W Robert na phongdorakle mangna makha taraduna social media gi kuthangda clinic asibo mingsat thina labo honarapa laibok thibane social media da thodo asigi matangda wafam thagalakliba miyoi sing gi khongul linalaba clinic asigi maikaidagi police ta wakhat kiba laikre thodo asigi achumba mari makhong khangnaba MCPCR na local liba khongthang asida clinic asigi maikaidagi mateng pangani haina su mana makha tana phongdoki. अखोइना जु खंगद्रे हाइबदि आंगांजे प्रीमेच्योर ओइबि हाइबदि आंगांदु था सुदबा हाइगद्रा अदुना आंगांदु सोनबदगी अखोइना एनआईसीदा खुदक्तुगी नुंगदांगदुदा अखोइ अथेंगबदा पुंग
ꯑꯅꯤ ꯑꯗꯨꯋꯥꯏꯗ ꯇꯧꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯤ ꯑꯩꯈꯣꯏꯅ ꯂꯩꯇꯕ ꯃꯇꯝꯗ ꯀꯩꯅꯣ ꯀꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯖꯒꯥ ꯑꯃꯗꯗꯤ ꯊꯝꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯃꯔꯛꯇ ꯊꯝꯕ ꯌꯥꯗꯕ ꯑꯣꯏꯕ ꯇꯁꯦꯡꯅ ꯍꯥꯏꯕ ꯖꯒꯥꯁꯤ ꯃꯌꯥꯝꯗꯒꯤ ꯖꯒꯥ ꯑꯃꯗ ꯊꯝꯕꯤꯌꯣꯅ ꯑꯗꯨꯃꯥꯏꯅ ꯊꯝꯕꯅꯤ ꯑꯗꯨꯕꯨ ꯍꯦꯛꯇ ꯀꯝꯄꯜꯁꯔꯤ ꯑꯣꯏꯅ ꯂꯣꯟꯗ꯭ꯔꯤꯗ ꯊꯝꯕ ꯁꯤꯃꯗꯤ ꯅꯠꯇꯦ ꯁꯦꯡꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗꯒꯤ ꯈꯤꯇꯪ ꯁꯥꯏꯠ ꯇꯧꯊꯣꯛꯑꯒ ꯊꯝꯕ ꯃꯌꯥꯝ ꯂꯩꯕ ꯃꯔꯛ ꯅꯠꯇ꯭ꯔꯒ ꯄꯦꯁꯦꯟ ꯄꯥꯔꯇꯤ ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯗꯒꯤ ꯈꯤꯇꯪ ꯁꯥꯏꯠ ꯇꯧꯊꯣꯛꯑꯒ ꯊꯝꯅꯕ ꯑꯗꯨꯃꯥꯏꯅ ꯁꯤꯟꯅꯕꯅꯤ ꯑꯇꯣꯞꯄ ꯊꯣꯏꯗꯣꯛꯄꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯂꯩꯇꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯆꯔꯥꯡꯅꯕ ꯐꯤꯕꯝ ꯑꯃ ꯂꯥꯛꯂꯤꯕ ꯑꯁꯤꯗ ꯈꯨꯗꯣꯡ ꯆꯥꯕ ꯂꯩꯔꯕꯗꯤ ꯀꯪꯒ꯭ꯔꯦꯁꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯣꯏ ꯍꯥꯏꯅ ꯂꯩꯉꯥꯛ ꯁꯦꯝꯅꯕꯒꯤ ꯋꯥꯐꯝ ꯅꯥꯀꯣꯏꯅꯅ ꯊꯝꯂꯗꯨꯅ ꯕꯤꯖꯦꯄꯤꯒꯨꯝꯅ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯉꯥꯛ ꯊꯨꯒꯥꯏꯅꯕꯗꯤ ꯍꯣꯠꯅꯔꯣꯏ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯒꯥꯏꯈꯥꯉꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ ꯅꯨꯡꯊꯤꯜ ꯀꯪꯒ꯭ꯔꯦꯁ ꯚꯕꯟꯗ ꯄꯥꯎꯃꯤꯁꯤꯡ ꯎꯅꯕꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤ MPCCꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯀꯤ ꯊꯧꯁꯨ ꯄꯨꯔꯤꯕ ꯒꯥꯏꯈꯥꯉꯝꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯄꯥꯏꯃꯤꯟꯅꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯋꯥꯐꯝꯅꯤ ꯀꯪꯒ꯭ꯔꯦꯁꯀꯤ ꯑꯣꯏꯅꯗꯤ ꯆꯣꯡꯊꯣꯛ ꯆꯣꯡꯁꯤꯟ ꯇꯧꯕꯗ ꯏꯟꯇꯔꯦꯁ ꯂꯧꯗꯦ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯗꯒꯤ MLA ꯈꯔ BJPꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯆꯠꯈꯤꯕ ꯌꯥꯏ ꯍꯥꯏꯅ ꯅꯤꯡꯐꯨꯡ ꯉꯥꯡꯅꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕꯗ ꯒꯥꯏꯈꯥꯉꯝꯅ ꯂꯨꯞꯅꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯍꯤ ꯑꯃꯗ ꯀꯔꯝꯅ ꯀꯥꯈꯠꯀꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯀꯥꯏꯊꯔꯂꯕꯗꯤ ꯈꯨꯗꯣꯡ ꯆꯥꯕ ꯂꯧꯍꯧꯗꯦ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯗ ꯈꯣꯏꯁꯥꯎꯅꯕ ꯊꯣꯔꯛꯄ ꯌꯥꯕꯗꯨ ꯌꯦꯡꯂꯒ ꯇꯧꯕ ꯌꯥꯕ ꯇꯧꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯀꯣꯂꯤꯁꯟ ꯂꯩꯉꯥꯛ ꯑꯃ ꯂꯩꯔꯕꯗꯤ ꯃꯃꯤꯡ ꯊꯣꯟꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯆꯍꯤ 2 ꯃꯄꯨꯡ ꯐꯥꯔ ꯐꯥꯎꯕꯗ BJPꯅ ꯂꯨꯆꯤꯡꯕ ꯀꯣꯂꯤꯁꯟ ꯂꯩꯉꯥꯛ ꯑꯁꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯥꯒꯤ ꯑꯣꯏꯕ ꯃꯃꯤꯡ ꯑꯃꯠꯇ ꯊꯣꯟꯕ ꯐꯥꯎꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯑꯉꯛꯄ ꯑꯃꯅꯤ ꯊꯧꯑꯣꯡ ꯑꯁꯤꯃꯛ ꯂꯣꯅ ꯌꯥꯗꯕ ꯑꯣꯏ ꯇꯧꯕꯗꯕꯨ ꯅꯥꯔꯣꯜꯗ ꯂꯩꯉꯥꯛ ꯁꯦꯝꯈ꯭ꯔꯕꯁꯨ ꯃꯈꯥ ꯇꯥꯅ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯇꯧꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯑꯄꯤꯜ ꯇꯧꯈꯤ ꯄꯦꯟꯅꯗꯅ ꯃꯈꯣꯏꯅ ꯀꯥꯏꯔꯛꯄ ꯇꯥꯔꯕꯗꯤ ꯃꯗꯨꯒꯤ ꯑꯣꯜꯇꯔꯅꯦꯇꯤꯚꯇꯤ ꯂꯩꯇꯕ ꯌꯥꯗꯕꯅꯤꯅ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤ ꯕꯤꯡ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯃ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯗꯅꯀꯣ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯍꯧꯗꯕ ꯇꯥꯔꯗꯤ ꯄ꯭ꯔꯖꯥꯒꯤ ꯈꯣꯏꯁꯥꯎꯅꯕꯗ ꯑꯩꯈꯣꯏ ꯊꯦꯡꯅꯒꯗꯕ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯗꯨ ꯃꯈꯣꯏꯅ ꯀꯥꯏꯖꯔꯛꯄ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯃꯗꯨ ꯀꯩ ꯇꯧꯁꯤꯔꯥ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯔꯦꯗꯤꯅꯦꯁ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔ ꯂꯩ ꯑꯗꯨꯕꯨ ꯃꯈꯣꯏ ꯁꯔꯀꯥꯔ ꯂꯩꯔꯤꯕ ꯁꯔꯀꯥꯔꯁꯤꯗ ꯑꯩꯈꯣꯏ ꯊꯨꯒꯥꯏꯕ ꯈꯣꯠꯀꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯁ꯭ꯀꯤꯃꯤꯡ ꯇꯧꯕ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯄꯨꯕ ꯉꯝꯗꯗꯅ ꯀꯥꯏꯔꯛꯄ ꯇꯥꯔꯗꯤ ꯂꯝꯍꯥꯡ ꯂꯩ ꯌꯥꯗꯕꯅꯤ ꯅꯦꯆꯔꯦꯂꯤ ꯀꯣꯡꯒ꯭ꯔꯦꯁ ꯁꯨꯗ ꯍꯦꯞ ꯇꯨ ꯇꯦꯛ ꯑꯣꯚꯔ ꯃꯗꯨꯗꯤ ꯂꯩ ꯑꯗꯨ ꯑꯣꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯄꯥꯋꯔ ꯍꯪꯒꯔꯤ ꯑꯣꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯥꯋꯔ ꯄꯥꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯈꯣꯏꯗꯧꯅ ꯑꯩꯈꯣꯏꯒꯤ ꯑꯟꯐꯤꯌꯔ ꯃꯤꯟ ꯁꯤꯖꯤꯟꯅꯔꯒ ꯅꯥꯔꯣꯟꯗ ꯀꯩ ꯇꯧꯔꯒ ꯇꯧꯕꯗꯨꯃꯗꯣ ꯑꯩꯈꯣꯏ ꯑꯗꯨ ꯊꯥꯖꯖꯗꯦ ꯑꯗꯨꯒ ꯇꯧꯁꯨ ꯇꯧꯔꯣꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯦꯖꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯈꯥꯗ ꯄꯥꯏꯈꯠꯄ ꯒꯣ ꯇꯨ ꯁ꯭ꯀꯨꯜ ꯃꯤꯁꯟ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯅ ꯉꯁꯤ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯗ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯅ ꯊꯝꯂꯛꯈꯤꯕ ꯋꯥꯐꯝꯒꯤ ꯃꯇꯥꯡꯗ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅ ꯒꯣ ꯇꯨ ꯁ꯭ꯀꯨꯜ ꯍꯥꯏꯕ ꯊꯧꯔꯥꯡ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯑꯦꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯔꯥꯙꯦꯁ꯭ꯌꯥꯝꯅ ꯌꯥꯝꯅ ꯁꯦꯡꯗꯣꯛꯈ꯭ꯔꯦ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯑꯔꯥꯟꯕ ꯋꯥꯐꯝ ꯁꯟꯗꯣꯛꯄ ꯑꯁꯤꯅ ꯍꯧꯔꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯩꯉꯥꯛꯀꯤ ꯊꯧꯔꯥꯡꯁꯤꯡꯗ ꯊꯥꯖꯗꯅꯕ ꯃꯆꯥꯛ ꯑꯣꯏꯍꯜꯂꯦ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯂꯥꯟꯅ ꯄꯥꯎꯊꯣꯛꯄꯤꯒꯅꯨ ꯍꯥꯏꯅꯁꯨ ꯃꯤꯅꯤꯁꯇꯔꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ ngasi News Secretary laiba Education Minister ki office ta pawmising unaba amada Minister Radesyamna phongdorakpada laingaki oina school fagadansi haiba thaurang amadi paikhat pahawata ngairi haiba thaurang asigi makhada Manipur gi lairiba Assembly Constituency segment hompu asidagi school amamam khangatuna pune school hompu asida mapung faba mahiluesang ohenaba pilot project oina paikhat pa hawbani haike loinana thaurang asi paikhat pa hawrakpada election model call of conduct ki laikibadagi matam khara leftuna lakpani lenga kasin afaba leiba khara tauge afaba thaba khara tauge haina thaurang lengai serakta asiguma aranba pau sandopa asi laibak thibani haina so minister nungaitaba phongdoki nakalamoromda mairu singna khaurang na ngairak liba board of secondary education Manipur na lauba class 10 exam gi fall lakliba me taranipanda lautholagani haina so minister na phongdoki अखोई गो टू स्कूल है मिशन मक्ति लेते स्कूल फगतलनसी है मिशन अमदी लई मसी अहानब पायलट प्रोजेक्ट ओइना स्कूल हुंफु खंगलगा सात्र याम लेबा सेंट्रली लोकेटेड ओइबा अदुंबा अफबा परफॉर्मेंस खरा फजना तौबा लोइनम येंगा होलिस्टिक ओइना ओजासिंग दिसु ट्रेनिंग फजना पिरो ओजा वालंदबी अदुमाइन तौरगा असि हौबा खक्ता गाइरी तौगेना खल्ला इंग मरक सेसिदा सुमाइना लाना अखोई प्रजासिंग उरगदी हनकी मरु ओइना हनकी क्लास 12 की परीक्षा दा परफॉर्मेंस रिकॉर्ड इंप्रूवमेंट ले 62% पास परसेंटेज
ꯄꯦꯔꯦꯟꯁꯁꯤꯡꯅꯁꯨ ꯊꯋꯥꯏ ꯌꯥꯎꯔꯛꯄ ꯑꯣꯖꯥꯁꯤꯡꯅꯁꯨ ꯌꯥꯝ ꯀꯟꯅ ꯊꯋꯥꯏ ꯍꯣꯠꯅꯔꯛꯄ ꯁꯥꯇ꯭ꯔ ꯁꯪꯁꯊꯥꯟꯁꯤꯡꯅ ꯌꯥꯎꯔꯛꯄ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯝꯕꯁꯤꯗ ꯁꯨꯃꯥꯏꯅ ꯍꯦꯛ ꯅꯤꯡꯕ ꯀꯥꯏꯕ ꯌꯥꯕ ꯑꯉꯥꯡꯁꯤꯡꯗ ꯄꯨꯛꯅꯤꯡ ꯍꯟꯊꯕ ꯌꯥꯕꯒꯤ ꯃꯁꯤꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯊꯣꯛꯂꯛꯄꯁꯤꯗ ꯃꯁꯤ ꯃꯌꯥꯝ ꯇꯧꯕꯤꯅꯣ ꯑꯩꯈꯣꯏ ꯒꯣ ꯇꯨ ꯁ꯭ꯀꯨꯜ ꯍꯥꯏꯕ ꯃꯤꯁꯟꯃꯛꯇꯤ ꯂꯩꯇꯦ ꯁ꯭ꯀꯨꯜ Manipur gi lengak ta yauriba Naga People's Front NPF ki maikaidagi pendaba kaya putoktuna BJP no lising bastet lengak asida makhatana yaukhigadra haibagi matangda NPF ki oiba mifamama pangtholagani haiba wafam ama lakliba asigi matangda pawmisina hangba wahangi pakomda lengak ki wanglasu oiriba Minister Rajesh Yamna Hauji fawbagi oinadi lengak asida sokpa yaba wafam amata leite pendaba kaya leinarabasu wari saduna yanaba puraktuna hena asitpa lengak oigani haiki support withdraw tauge haibadi hai holiti akoi kitang pen da ko tawle pen da wise even within the family also within our my own department we have a lot of communication gap that will be sorted out let the results be out on 23rd we'll have a clear picture and we'll try to improve our relationship amokian akoi governance se hana pharib se khare na improve tawna ba kadai da asoyangam khara yauram ne gap tu leramagadi khara dana he na tawba kadai da development khare en taw town area da kai imbalance leram kholum do akoi leader of the government akoi honorable CM halakanda akoi result hailo thaminaraga loin sort out to yana karim to warning lete everything is all right there is no problem at all within the government support withdraw to ge haibadi hai holiti akoi ngasi malem sinba thongna International Nurses Week haina palon taunabago Manipur da so tharomase Trained Nurses Association of India amasong Students Nurses Association Manipur State Branch na sinuna RIMS ki Jubilee Hall da pangthokre Tharamadu Nurses a Voice to Lit Health for All haiba theme da pangthokiba tharamadu da Governor Dr. Nazma Haftulan hai Nursing gi pioneer oriba Florence Nightingale bu ningsingbo ina ngasi gi tharamasi pangthokpani Tharamasina healthcare system da nursing na lawriba maru oiba thaudang sing nahunana ningsingale amadi nurse haiba sinpham asi atoba sinpham singdagi yam ikai kumna ningai oiraba sinpham amani haina sa phongdoki lunana Manipur gi nursing gi ingtapa saugandaba matau amadi haithoi singthoiba magun singbu thagaladuna Manipur gi nursing asi mapalamda yamna pamnaba nurse oiri haina su nungaiba phongdoki Thoromaduga mari lenana Trained Nurses Association of India TNAI Manipur State Branch ki nauna khalaba executive member singda governor na memento singkhudol tamke loinana Students Nurses Association SNA Manipur State Branch ki advisor Valentina Fairozamna SNA Manipur State Branch na paikaliba thabak thorum singi matang da su report pathoki There are thousands of nurses currently practicing in this country, and you are a massive resource which the government intends to safeguard and strengthen. Nurses are also reaching new levels of competency as the demand for more complex nursing care increases. There is now an impressive quantum of highly skilled nurses practicing in our country. As you well aware, the service of delivery role of the nurse practitioner is primarily healthcare and not improved as much as many originally envisaged. There are a number of reasons for this, and the government is making serious effort to address them. Lamdamasigi lomi furup singama song puari gi tangkak amada khundaduna laikhraba Manipuri singna Manipur haibase karino haiba masak khangna lamdamasigi apun masakta mamadi integrity ngangmina si haina herikon gi president Longjam Ratan Kumar na phongdorakle wafamasi Ethno Heritage Council herikon sinduna ngasi GM hall da pangthoki ba herikon gi taranipalak suba foundation de gi tharom da phongdoki bane tharom maduga mari lenana Ratan Kumar na makhata na hai Herikona lamdamasigi apun magi saktam ngamkai nat sanalonset amasong lining laison ngananaba madi masak thokpa ngamnanaba matam supaki oina honagane singburoi tamburoi anibu aset lipunna puhalliba pulalliba merahau songmagi thoram masak thokna thamnanaba amasong sei khudingi oina pangthoknanaba honagane loinana karigumada laibak asida anoba lengak laktuna state asida cap amasong Mitop mian sagi sapu lak labasu lamnamasigi tangdu
tongan lupsing amasung praja section khudimaka amatoina punduna Manipur kannabagidama kathopaga lunan lepkani haiki ngasigi tharumadugi saruk ama oina tim manga na saruk yaduna tara suba khangminasi iramdam quiz competition gi final episode su pangthoki अखोई मणिपुर से कना कना न येलौमी ओइरगा लेरखिबनो कना कना न मसिगी ngमखै ngaglakखिबनो अपुनबगी सक्तम सागलखिबनो हाइबसे अखोई यामना मयेक सेंगना मुन्ना खंगबिबम थोई अदुगा कोन लाखिबा दमदम सिदा लाखरगा अखोइगे लेमिनग्रबा पुरुप सिंगनसु अखोइ से पुवारीगी तांकक अमदा लाखलगा हाना लेरंबा येलौमी सिंगसिगा लेमिनगिबनी हाइबसे खंगना अखोइ मणिपुर हाइबा वाखलोन कंगलैपाक हाइबा वाखलोन से अखोइ खुदिंगमक्की थमोइदा सेटना लेगदबनी मसिगी अपुनबगी तम ngakminnagadaबनी पुन्ना हिंगमिnnagadaबनी नत्रगदी अतोप्पा मियान चासिंग मपानदगी लाक्पसिंगसिना अखोइगी सक्तम अमदि अखोइगी फुरुप असे नोंगमा सोइदना मुथथिगनी हाइबसे खंगमिnnagadaबनी National Highway Development Project ki makhada Imphal West Faudana chaliba National Highway number 2 gi sekmai gi manung sanba Tengdong yandagi Faidinga romda semlak liba lambi asi niyom lana sema leiti haina Superintendent Engineer National Highway Y Joy Kumana Fongdorakli National Highway number 2 gi sekmai gi manung sanba Tengdong yandagi Faidinga samlak liba lambi asi niyom lana quality maintain tawdana semle haribu wafam asi media gi khothangda phonglak liba ga mari lenana ngasi media gi kangbu amaga lonana hauzik sathariba lambi sembagi phibam akangai sing yauna satuna yengsinba ga lonana lambi tawthoktuna rock sample sing lauraba matungda sekmai da laiba laboratory da test tawraba matungda pawmi sing unaba amada mangna makhatana hai lambi asi sembada Sizinariba WMM gi material singasi check tauba matamda fangliban nung singasi mamai ani fracture oiba asi niyongi matung ina 90% yogadabani haibani adabu TSC taubada mamai ani fracture oiba nungi sangasi 94% gi matakta fangle ngasi salubada collect tawrkiba material singasi yengduragadi darkar oiba khudimak matik sana fangle Department gi maikaidagi tawfam thopa monitor adamak tawri asobi yawagi mami urabasu tanaminasi thabak suba lemon bagi thabak te tawgum si haina mangna makha tana fongdorki WMM gi grading अखोगी material check तौब मतमदा खोइना फंगिसी two sides fracture ओइबा खोइ 4.7 retain तौबदु मादा minimum 90 हाइबनी ngasa yaw yadaba pot haitare do 10% baudi yai habni mo 10% baud adu yaw yai 10% hen yaw yade habni ada phangi ko 2% khaktani all of them has satisfied the required parameters koina phangi koina dakale potoloi phangi sine anytime anybody has a problem please come to us koida dum habiu koida dum tanasi yada pot chingna mafam da test tausi yengsi yadraga mohna tawhansi adubu hekta thabak thingjamba question badudi tobiganu Meitai Furup ki sanalon chat saksa yuthak Pijit saksa yumba lon wangang lol kunai rolama sung lining laison sing bakaya iduna thamliba senglaba ariba matamgi puyagi larik kun nauna itoktuna ngasi fongkre hariba puyagi anobu larik kun asi Imphal East ki manung sanba pukau haluptagi khuraijam jugindro kauba puyagi mayik loi amana nauna itoktuna fongbane Pukau Ahalup Community Hall the Pangthokiba Puyagi Anobulari Fomagi Taram Asiga Marilena Puyagi Mayek Loi Khuraijam Jugindrona Haikibada Kunai Asigi Tungam Sat Amadi Mangam Sat Takpangamba Mamalyam Nabalarik Asi Kangbi Dabana Nomanomagi Mankiba Yawagi Akiba Labadagi Nauna Itoktuna Fongdokpani Haiki Lunana Nauna Itoktuna Ngasi Pongdok Kraba Puya Larik Singadugi Sagai Puya Ningtorel Paring Panthoibi Kongul Sanamahi Pakhangba Lining Lizard Umanglai Harauba Wangurol Miyat Puyana Singbane Ariba Ipai Puchina Tambiramba Ariba Puyalari Pat Pumna Manki Gadabu Kalubada Karadan Lokat Jalaga Tungi Miron Gidamata Kanduna Sintok Jabani Aina Kitan Kanjari Siju Lai Wagarba Ipai Puchina Tambirambadagi Nasi Aina Kangmanam Jabani Aduna Maram Weduna Aina Suangan the Karatan local abadi
ꯇꯨꯡꯗ ꯍꯧꯔꯛꯏꯕ ꯁꯨꯔꯣꯜ ꯍꯥꯛꯇꯛꯇ ꯈꯪꯉꯛꯀꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯑꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯤ ꯁꯤꯟꯇꯣꯛꯆꯕꯅꯤ Sangai Progi FCI Godown da Tabok Suba Sinmi Singna Lalaba Me Kundagi Tabok Suba Lepa Yauna Kongjang Kaya Sangsilagani Hairi Godown si the Tabok Suriba Sinmi Singi Kusuman Matiksana Pidabana Maram Oiraga Kongjangasi Sangsilakpane Hiramasigi Matang the Sangai Pro the Laiba CF Amasong PD Godown Campus the Ladiba Labor Rest House the Palmi Sing Unabada CAF NPD Laborers Welfare Association General Secretary Romendrajit Moirangsa na Fongdokpada FCI Godown asida income jalising of Chamapan, Mafutra Tarukagi Hauraga, Sayesigi February Tha Fabada, Nan Manipuri Singna Matam Sangna, Tabok Suragalera Madagi, Sayesigi Mars Nipandagi, Big Enterprises Kimakada, Manipuri Sinmi Singna, Ayama Mot Sinduna, Tabok Subahaure, Adabo, Laibok Tibadi, Nan Manipuri Singna Tabok Suring Matamda, Dipamagi Miang Makada, Sinmi Singi Kusumanasi, Nomada, Yamdra Lupa Satruki Sangda, Fanglame, Aduga, Housingna, Handling Contractor, whatever, Big Enterprises Kimakada, Sinmi Singi Kusumanasi, Siang Bora Amatangbada, Subnatagi, Lupa Anigi Sang the Piri Hairi. Aduga set go down dana, Lupa Mari Makaigi, Chang the Pi Hainasu, Fongdorakle. Maramaduna FCI Godown da Sinmi Singna Suriba, Tabaka, Fangliba Kusuman Yamna Sauna, Kenabana, Kusuman Kare Hanganaba, BK Enterprises da application Pisilabasu, Low Haiba, Yarakti Hainasu, Pianaba Fongdorakle. Nongmada sinmimna zum sing bek kana samri ge hena thangba yawe asuk yamna risk leba asuk yamna heavy oiba thabak sida khoi lupa ani pibasina hingba ngambagi maung leiraktaba aduga leiriba suriba worker sing sisu akhoi gi norms ki matungina mi chamaga tatret handling level levam thokpada concern authority singna hojujik level ji subna tagi 70 khaktang list thoga suba hairiba kusuman ji back sida depend dawunina bi chamaga tatret sugo do 70 na thange 70 ne thangi mathak sida mu back amada lupa ani khak pire aduga nongmada adum norms ki matungina natrana rule akhoi gi legally haiba tare akhoi gi law gi matungina pung nipan den thabuk suba yade khote kana leiriba sigi masigi ona taina bada hai tare asuk wa thabak sida nongmada adum pung mapan tara su su yawe haibidi nongmada Imphal West District Police Commando ge khot thokna bada laikhidabani haiba Irengbam Ratan Kumar Misi gi matangda CJM Imphal West na case ama lokhatuna thas ge kumapanda cognizance tawbagi matam lawkre panbayai ingkumjali singani taragi September amada mongsanga yamade ningomam ga lonaba Vel Academy gi mapada police ke nongmai maruna panduna Ratan Kumar laikhidabani Misi sigi matangda Supreme Court na thokiba order magi matungina CVI SIT na thodok asi thijilaba matungda CGM Imphal West ngasi SARS sit thangalakibani case asiga mari lenana SARS sit thangalakraba police personnel singadudi N Zatiso James Pamai Tes Hanatomba Ohem Sandrama sung Tes Ibomsane More town the Labayum Amadagi, Malem gi Kaitelda, Lupa Koti Ahumga, Lag Tara Marirongi, Senfam Oigadaba, Brown Sugar Fagat Kre. Technopalgi SP, TS Bikram Zitna, Fongdorapagi Matungina. Akanaba Palm Fangmadagi, More Wat number 1 the Laba, Yum Karada, More Police Edisne SP, Case, Rovinsanama Sung More, Battalion Assam Rifles ki Mezo, Aksai Saraman Lusingba Kambu Amana Tibum Gitabak Sataki, Tibahumba Adu Gitabak Sataba Aduda, Yum Amadagi. Sinninga ubamongda sapon cap yankai manga leramba thengnaki sapon cap singadu hangdoktu ni yengbada brown sugar gi powder sing yauramba thengnaki bani brown sugar sing adu gi mapu haiba chahi nauriba nupama sama su yum adudagi fagat ngam khre hairi Regional Institute of Medical Sciences RIMS Executive Council na economically weaker section the Laiba Mayru Singna MBBS tamna bagidamak amasung PG tawbagi sit hengat na bawari flow gre New Delhi gi Niraman Vawan dangarang pangtoki ba council sige nipunipan suba mipamda sit hengat pagi wapamasi yanaba puraki bane Government of India Health and Family Welfare gi Secretary Health Service ki Director General
North Council के Secretary RIMS की Director अमसुंग Official सिंग याउना सथकिबा मिफम अदुदा MSc Nursing, DMin Nephrology, Sports Medicine, Paramedical courses सिंग हांगदोकनबमदी Super Specialty Doctors सिंगी मापांगल कंखनबसु यानकी हाइरे मिफम अदुदा MSc Nursing लोयरबा नर्स सिंग थबक्तगी पोथाबगी मतमसु चही हुमफुदगी हुफुमंगादा हेंगरपदे यानरे हाइरी किडनी अनिमक यादबदगी अवाब कया मायोकनदुना डायलिसिस तौदुना पुंसी लेलिबा सलाम रोहेंदा सिंगजमैदा लैबा इबोयम हॉस्पिटल रिसर्च सेंटर ना थामदा अनिरक फ्रीदा डायलिसिस तौबगी खुदोंचाबा पिरगनी हाना लाउथोखरे ngasi iboyam hospital in research center gi dialysis unit ke service provider haurongbam ravikan maitai amasung unit asig staff singna wangkai kendra gi manung sanna sobam lekai khamlabung da leiba salam rohen sei kuthramatoi apobugi mingna lekhidraba salam iboyam gi yum da satuna hakthengna na unake unabadu gi sargama oina haurongbam ravikana salam rohen gi ana layeng da mating oina na bahaiduna sel gi ba mating supi ki tungda pawmisinga ravikana phongdorapada Pangmi Singdorobi Kana Fungdoropada Iboyam Hospital Research Center da Anobo Oina Dialysis Unit Amahangki Unit Asina Akhanna Laidabagi Pankai Makada Laiba Kidney gi Ana Balaiba Mui Singda Akhanna Bakodong Saba Pidana Lapane Salam Rohena Kidney Fashion Ama Oina Awabakaya Mayu Natuna Dialysis Tauri Hyper Report Ama Media da Lakpadagi Center Sigi Taudaba Yadaba Taudang Amani Kana Unaba Lapane Awaba taraba mi kaya media circle dagi puthoraktuna miyam gi mit mai ohenaba thaudang ama lorokwa asin su thagat phungdoki iboyam hospital research center na salam rohen gi dialysis ki mateng oina ba tha amada anirak frida dialysis tawbagi khodong saba piragani haina su phongdoki nakalamar da ni anirak animak yadabadagi hafta amada dialysis anirak tawbagi tangai fadaba lakpadagi ngasimak salam rohen gi loinabi salam ongbi soniana hotel ama salaiduna dialysis tawbang ngamna na bahonari salam rohen amadi yumgi khudong saba kaya asigi mata khudong sada kaya asigi matangda ponapam pausina akhanaba report amasu thamkibani media gi khutangdagi kidney transplant tawro matungda amuk kidney kanat sui haibu kano khoi chefung da thengnajai khoi media gi mating dagi su ai samang asi nausi gi manakta lapungam jabani magi living style magi anabasi khoi dialysis tawna ba hona bada yen angoba yolaga magi masa laying haibai pausi pungjabudagi khoi lakjabani yam nungai jabamna khoi sipungna fongi media gi chinaw amusung impact number 1 impact ki khoi mingom poda khoi jabu bo masa mangna kanna sumbasi smaina leire na isamu delhi le ngai da ai thoksarakibane andaki coming manchidagi dum magi thamada ani iboyam hospital gi khoi dialysis ki unit sida madam laga dialysis tobuda free da khoi pizare haiga media gi manda khoi thamjage Hauji matang swada break amatang laujage break ki matungda mahirusin larik tamada khudong sanabagi damak wakhalonda mahi masing haina mingthonba app ama ngasi launch tawkibagi paw amadi Manipur mas maling tonga tomba I paw sing pudu laksage impact nespo meng ta dalebiyo break ki matung taram loksere hauji makhada pawda mahirusin larik tamada khudong sanabagi damak wakhalonda mahi masing haina mingthonba app ama ngasi launch tawkre app asi Manipur lenga ki startup ki ani suba rounda Khalakraba Mahi Masing Education Technology Private Limited na puthokpani Singmairong da laiba class grande da Mahi Masing app ado launch tawkibani Mahi Masing hariba app asigi top waf mamana app asida fangalliba lairik tambada changliba masak sing ase English loan da phanganbagi mathakta Manipur da lairiba tongan ba furup sing loan da su phanganduna Mairu sing na araiba mongda khangnagadawri education akhona hoji fawda khoi lai lai shu tam matam da digital learning haise handi leire marketplace da badu maite ron da command toroga phangani haise localized language me am da se mai masing gi apps na khangan ba ya ne subject se class 12 me yaure hoji class 10 me yaure but aim is kg de ne class 12 hoji pull up deliver to plus high future da na competitive exam thag da me am my regional language da test series me hapakani khona education markets unorganized oi haitar in terms of books phangbai or quality education standardized oi de aduna mai masi
.com e-commerce platform ne sida satra singna tamningba larik se magi choice apamba da magi pinning price point da haidi mangon option yam phangani haidi maybe in terms of number of journals book mayam da loi phangani education Sursana Higher Secondary School Imphal ki website amadi Atal Tinkering Left ngasi Education AS ki Director TH Kiran Kumar na hangdokre. School asida pangthoki website amadi Atal Tinkering Left now na hangdopa ki thoram adugi. Manung sanna school asigi mairu singna siamjaba khutsa haiba ki polam kaya amasu utki. Catholic School Kansipu da father when thabuk tawba mioi amana school asigi pikli ba mahiru ni pimasa ahumda masa sokhibra haina singnari haibagi wakat ama lakli haina sirale ba maraladu impham yaudab aran buwafam ni haina school asigi father Reverend Sonny Thomas na phongdorakli ngasi Catholic School Kansipu da school asigi waja sing yauna pangthoki ba pawing famamada mangna makhata na hai lona thingkraba Laloluf Kangleipa Communist Party Military Council KFCPMC na media gi khuthangda Fongdor lebo wafam asi school asibu amadi school asigi father yauna oza sing maming sathia naba yama laibok thiban thaudokne school asida adugumba thaudok amat thokiba laiti haina mangna makhata na haike nakalamoramda school asigi oza sing oiba mifama mapang thoktuna media gi khuthangda Fongdor lebo wafam sing adu akan mamongda kandem tawkre a news that was published which is false and fictitious, and fabricated stories had been narrated through the media to malign the name of my name and also the name of the school. Don't be misled by the opinions and the statements made through the media, the allegations that are made. I stand for the truth. I love our children. I respect them, and I will never do any harm on our children. I stand here with that motive in mind. If after thorough investigation, a proper inquiry, if I am found wrong, I am fully willing to accept any punishment that law of the land will give me. Kumzali sinitara ni patarama pani higher secondary school examination da poison amasung first division fangmangam kraba enlightened knowledge higher secondary school gi mairu singasi okre EK higher secondary school gi governing body na sinduna sangafam da laiba school asigi campus ta pangthokiba thoram amada school asigi arts stream da ahanba position fangmangam kraba oinam Berlin maita yauna top 10 position holder amasung first division sing okay thoram aduga mari lenana EK higher secondary school gi secretary P Sarasundra na hai school asina Haurakpadagi hauduna ngasi faba arts stream da ahanba position yauna top 10 mahiroi putopa sahi asiga tharaga tararak ngamkre school asigi mai pakpa si maroina school asigi oja sing mahiro sing amadi mama pa oiba sing apunba thaudang oitop ngambane school management amadi oja sing na kana honaduna exam mamangda akhanaba coaching class ama mahiro sing khanna pangthoktuna khangba yaba amadi larik paba matamda ningan naba leitanaba kumna senaduna lakibani masigi mahina school asina lepa leitana singthaningai oiba mahiroi kaya putopa ngamani sohaiki इकेरे तंबीना वीडियो में तो लापीरी बस छात्र खुदिंग मत तो मधुदगी कोई ना अदुम कन्न होना जरगा माई पागना ना वो होना जबनी आई साजे मैट्रिक तक वांग ना पास तो रे पोजीशन बुलाओ बड़े ना तरगन माखर वांग मस्त ममा मपागी याम ना रोंग कंसेप्ट उनका करी लेगे दा हायर सेकेंडरी स्कूल लाइब याम हाईवे स्कूल खरना लाइब जिंजीने पोजीशन दुले पीछे ममा मपा जिंजीना आई जी शादी नारिक हाईवनी ना लाइब लाए पैसा फंगेगा ना सौ थूपकी वाखल मसु पुए मसी स्कूल खरना पीब पैसादुदा ngawrga nawjeri पैसादुबु करप्शन तो हौरेने मसिदगी हौरेने मणिपुर की करप्शन की मरु हाबिसे मणिपुर लेबा पेरेंट्स सिंगना इसाबु योनथोक पिगनो इकेरे differently able oraba inkalaliba naha singbu masana masa thapa pizaduna senthok lambi lehenabagi wakhalonda thahum subna satagadaba training cum awareness program ngasi haudokre thoramasi handicap development foundation manipur masam manipur industrial development council na punas kusan maduna ISD foundation infala west ki loisangda satakibane ngasi training haudopagi thoram aduda saru yakiba ISD foundation ki secretary general Dr. S Jazovandana differently able oraba musing na
mipan tangdana hingbagi mahuta mipan tangduna hingbagi mahuta senthok lambi leijana hingba ngamnana ba hotna batangai fade differently able oire haiduna pungning sontana leibagi wakhalon thadoktuna punna sangsin minaduna manaba khonai amagi damak khongfam thangjin matam oire mana makha taraduna ngasidagi haudokliba training asida sar yare mi kunthra romda candle karamna sagadagi haibagi matangda takpi tambiki makha tana trade asida ngamahudraba singi damakta food processing amasong paper bag sabana singba lam kaya takpi tambiduna sentok lambi leijana amasong masana masaba tabok pijabagi hainabi pogannabagi honagani hainasu fongdoki soire haiduna koi pungning handana pikthana yam ton thaba mongda niraga mina piraga hingane haiba wakhalondu koi thadong minarasi masi khaktana akoina khunai sida akoi manaba thagamada akoi hingba ngamgane haibasi akoina thajabani masi akoi punna sangsan minaraga masi oithokadoribani akoi khaktangna masi porpasu ngammoi aduna akoina izat laina ningkha tamna manaba thagamada khunai sida hingba hingbangam nanabagi dama koina sangsaliba ihausida koi punna sangsan minasi haiba apilsi thamjari Moreda sakang da bamisak amana thasig tang tarahum doida thamlamba Uranium Corporation of India thaba silba masugi packet adu lengoi oiramle uranium oirambani haina singnaba packet adu ngasi silongi Atomic Minerals Directorate tagi lakhiba expert team ama More police station na thunglaki police station aduda thunglaba matung team aduna makoina purakpa Kuchukulai sing sizinaduna packet adu hangdoki packet adu hangdokpaga packet manungda lengoi yaurma thengnaki yaunli balengoi adu radioactive oibra natragana songdoktriba uranium yaubra haina makhata na tijinaba sample lokhri hairi Infal Mori Lambi da niyom gi wangmada tax kaya lauriba asina lalonba singda chawna saithing pire masina maram oiraga India ma di Myanmar gi lalolitik ki lambi asi fail oina masak ama oire haina hanagi minister M Hemanta na phongdorakli wafama singasi sangai prauda hi furniture studio amadi hi foundation nauna hangdopagi thoramda mangna haikibani Hemanta na makhata na haikibada India lengakna India amadi Asia gi tongan balaiba kaya gi marakta afaba mari ama thamduna lalolitik kilamda asoba ahongba ama porakna bakkanna hotnari adabo Imphal Mori Lambida lo kaina tax lauriba mayam asina Manipur lengakna thengba ngamdaba asina maram oiraga lalonba ngamnadri haiki loine ngasi hangdukliba hi furniture studio amade foundation asina lamdamasigi miyamda chaungna kanaba piba ngamlagani so haiki Indo Myanmar ki trade policy is yam sona leiba policy khaki da weiba aduga miyam da kana ba pibidi yam wat pa moire aduga more da gina Imphal lakpa chaduk chaji la lol itik tori ban haron jingje ikhoina masi hekta ikhoi gi adi aini yada ba poching la lon ba gumna uba se masi yam na lan ba pot amani adu Indo Myanmar trade policy ki makha da leiriba item kya jing asi Imphal ta na purapa matam da lupa lising tra dine kun bauje illegal tax ama ikhoi gi check post mayam ji da lokhale masi na maram moraga ikhoi gi Manipur praja da yamna chaitheng ama pire bani lamdamasig selmilon fagat nabadanatana mipal tang double lamdamama oina na bohon nabada asoba thaudang lauriba Thangjam Agro Industries Private Limited ki Likla Bakery anoba outlet amangasi segaro thauda babu laikai da hangdokre Thangjam Agro Industries Private Limited ki Managing Director T.S. Joy Kumar amadi Likla ki Brand Ambassador Balahizam anina pun hangdokiba ngasi ki anoba outlet asida Likla Bakery na putokpa polam khodimak fangngadawri ngasi ki thoram aduga mari lenen Thangjam Agro Industries Private Limited ki MD T.S. Joy Kumar na hai Likla Bakery ki polamasi mafam kayada araiba mongda miyamda fanganabagi pandamda outlet ahum hangdokle makata na Manipur gi singamasung tamgi tongan mafam singda laiba kaithel singda su hangdoktuna Manipur gi pothok asi miyamda fanganana ba honari haiki Maikai somda laibiriba Likla gi supporter Likla bu nungsibiba consumer singi damaktu chu ekhoina khara naksanna khara closely akhoi consumer singbu service tawbagi khudong chaba amasu phange hena khoin lojei na tai te khara hena chawba Manipur gi town sing Kakching Nambol Bishnupur aduga Churachandpur
se Senapati na chingbadasu koi hangdokpagi dum planning leje More town manungda lairiba amasung thaudiba gari singbu high security number plate namanaba amasung driving license paihanaba More police IB da awareness program galunena kema mapang thokre kemado Tegnopal district police amasung Thawal district transport officer na sinduna pangthokibane awareness adu da Tegnopal gi SP TS Bikramjit Thawal district transport officer Thapa Maring yauna Tegnopal police amasung district transport ki atoba officer sing town adu da laiba public leaders amasung Imphal More lambi da cheliba gari association singi mir kayana sab yake awareness kalone na sathakiba camp adu da number lawdaba gari sing number lawnabagi amasung number lairaga number plate naptaba gari sing number plate lawnabagi thabak sing pangthoke kemasi namit humni subna sathagani hairi Nupi leraba nupa singamadi mau singna atopa nupa amadi nupi koidanaba huikap ushal poro khongjil kholgi oiba waref laukre haina women against crime gi sirlamana fongdorakli haukiba April ki tang kunithoi gi nimidangda minithongda leiba Assam Rifles Transit ke manakta thokiba bom pokhaiba gi thodok aduda chenaba mioi amata ngasi faba lengang na fadaba gi mayukta lamnong kaithel gi miyamna wakani famkre bom pokhaiba gi thodok aduda sokiba Jorsan Higher Secondary School gi oja Konsam Santos Kumar gi JSN sinna pangthokiba ngasigi wakani famaduda lengang na thodok asida tumina lesinba gi mayukta iba placard kayasu sijinaki Dr. Indira Maishnam Hauze Kolkata the senior consultant endocrinologist oina lairibami asida fellow of American College Endocrinology Award piduna Los Angeles USA da ikai kunakre Dr. Indira Maishnam kwakatel thoksom laikai dagi Professor Maishnam iboto namasung elangbam Banapati gi masanupini award of the American Association of Clinical Endocrinologists Amadi, the American College of Endocrinology gi USA, California, Los Angeles the pang thopa chahigi conference da kai kunaba asi ulakibani hairi. Hauzik ngasino bagi wasana bagi pau. YWC Langthawal na ahanba Sapam Tombi Singh Memorial Sub Junior Girls Interclub Football Tournament ki winner ibangam kre. All Manipur Football Association Amfagi Miyang Makada Lamdamasida Apapa Sandaroi Kaya Putok Nabagi Pandamda Asan Miyang Tamagaluna Say Kuding Lepaletana Amfana Makal Makakayagi Tournament Sing Pang Toktun Lakli Ngasi Sanagi Bas Sub Junior Girls Football Tournament Sige Final Match Aduda ICSA Iriangbambu Iriangbamgi Sandaroi El Biziana Match Kini Pumari Subaminita Panjal Amasan Krabamatunda Match Asigi Humdoi Humbutere Subaminit Singda YWC Langthawal gi Sanaroi Kimte Lingzela Masung Remi Thoksomanina Panjal Amam Sandana YWC Langthawal na ICSA Irengma mo Panjal Ani Amada Maitiba Piramlaga Tournament Sigi winner bangam kibani Satharli ba football tournament sida YWC Langthawal gi Sanaroi W Thoibina player of the final match staduna Selgi Manalo Palising Ani galwina ba trophy AMA Androna Best Fair Play gi Selgi Manalo Palising Manga galwina ba trophy gi mapu bangam gre Tournament sigi winner YWC Langthawal Selgi Manalo Palising kun galwina trophy aduga runners up takraba ICSA Irengbamna Selgi Manalo Palising tara galwina ba trophy gi mapu bangam gre Football tournament sigi ngasilosin bagi thoramda Baza Board Committee gi sia fasne El Tommy Devi IMC gi Beautification and Alignment Committee gi sia person P Premika Devi Amfa gi President Esana Tomba galunena lamdam sigi masak nairaba miyoi kayana sar yake sathaki ba football tournament sida nupi masagi team mapana group ani thokna khaidoktuna lamba tongna kibani Kunmathoi Suba Silence Cup Veteran Football Tournament UVSA Pauna Team Sajing Amade Cyclone Team A Thangmiban ani mai pakre ngasi Komalampak Artificial Ground Sana ki Football Tournament sigi Kolmdoi Suba Likta UVSA Pauna Team Sajing ge Sanaroi and Gandhina match ki konni fumathoi amasung
Yankai suba minute sing the panjal ahumaduga and Rajesh amasung M Kiran Anina Metski manga amasukun manga suba minute sing the panjal amam sanduna Langol FC Gambilespo panjal manga sinodi yamalakchana mighty PK Sathariba veteran football tournament singing as Sanake Kunmari suba lectana Sanagadaba VFC Team A Singjamaina Mets asi Sanawa Haibi Yadabadagi tournament asi Busilang Singna Mets asi Cyclone Team A Tangwi Banda Point Ahum Piduna Mets asi Mai Park Lehaina Ayaba PK Salai Holdings Private Limited ke Sentang Makada Manipur Veteran Football Association Sinduna Sathariba tournament asida Team Kunmatun League Rounda Lama Taunari tournament asi Hayeng Mapal Kangjibung the Makata League Mets ani Sanagani Ahum Suba Naidunia All India Invitational Football Women's Football Tournament Saru Yarugadaba SSC sector gi team ngas Imphal thadokre M Thahenbina team captain Oriba SSC sector gi team asida goalkeeper ani defender taru midfielder tarit amasung forward ke sanori ani yauna nupi sanori tarataret saru yari team asigi manager na M Ragumani aduga coach ke thaudang na PS Inaw Masana lawbaga lonana team Fisiona and Manadunana Oiduna Ngasiki Kongsan Asida Saru Yake Taski Taramapandaki Kuntaru Faba Satagadova Women's Football Tournament Asi Satisgargi Bilaspur Sports Complex Ta Sanabagaluna Ngasi Infal Iski Manung San Naleba Sector Football Ground Dagi Team Masibu Lamtabaki Asambataru Maduda Social Sporting Club Sector Gi President K Somomasung Lamdamadagi Masak Nairabami Kayana Saru Yaduna Sanaru Singaduga Puning Tawat K Manipur Judo Association na Laurembam Brojeshwari Memorial Trust ka Kusamnaduna Ahanba Laurembam Brojeshwari Memorial State Level Open Judo Championship Laliba Me Kuntrama Kumalnapak Do Stadium da Pangtholakani Haina Chirulaman Haide Championship asida sar yaningba chai taramanga masung mataki nupama sama sinupi masa singna Me Kumapan Fabagi Manungda Association asidagi Ming Pikat Naba Chirulasin Makata na Fongdorakli Rajasthan ki kota da la leba jun kun mathori ke kolom de faba pang to kadoriba second under 15 boys freestyle Greco Roman style masti girls national wrestling championship 2019 asida sar yanaba Manipur ki team semnaba gi damak me tarama panda trial selection pang to lagani haina Manipur wrestling association ge sirlaman hairi hauji arabada marba pawman pizari Pokpada ngari ba angangama mahakpok labadi apopi mama sigani haina panji na hairak padagi laugtuna raga angangasi hato pire haina social media ra sandura padagi MCPCR na tizin mahaukre Lengak se magi khudong saba leirabadi Congress na tumina leithok loi adubo BJP gumna aranba pamai sijinaduna lengak thugaina badi honaroi haina gaikhang na phongdokre Lenga ki oiba go to school haiba thorang leite school faganansi haiba thorang di lei haina education minister Radesh Yama sendokre Manipur sunga se international nurses week palon tawkre lamdamasi ki nursing mapalamda pamna ba hengalakli haina governor Dr. Nasma Hafza na fongdorakli Amasung lamdamasida khundami na riba purap singna Manipur masak khangna apun magi saktam amadi integrity ngangmina si haina heriko na apil tawrakli